Shakhangdaba shingna Hiyangthang leiba Kamakhya Pemton College के Principal Dr Wahengbam Nimai की Lairenjam Awang leikai leiba Yumda Nongmei round manga kapshillamle Thaudu adu ngasi numidang wairam pung mangaga minute ani tabadu waida thokhibane Nongmei kapshillamba tuda college asigi principal Nimai की yum की mafam kharada amanga ta thoki Nongmei kapshillamba की pawadu hek tabaga Bishnupur District Police Commando amade Nambol Police की team sing thokdok thokpam dalaktuni yengsinki Tim aduna yumgi get mayada kapthokraba nongmai tokning mga fangbang ngamki thogdo asigi matangda Nambol Police Station na case ama lokhatuna chenaba miyoi sing phaganaba thabak lokhatpa hokra hairi marasida thogdo adugi matangda Young Social Makers Club Lairenjam gi advisor Questionam Anil na hai ozani maigi yumda Shakhangdaba shingna attack tawramba se ngasigi ashina anirak subani mamangi thagi tang tara tareta bom yumda bom thanambagi thogdo ama sulaikrai Ngasigi asuna anirak subuina gari macha amada lakba marks uppa miyoi anina nongmai round manga mahaki yumda kapshillamle nongmai kapshillamle matam aduda ozagi machanupa lairik paduna leiribane karigumba yumgi thongda paliba nongmai maru aduna imungda changlamba thoklabade lairik paduna leiriba machanupa aduda panba yaribane masigi mathakta ozagi yum amade yumthangnabada leiba imung kharadasu anaba miyoi sing leiribane maram aduna mi kungna tariba mafum asida makha tana kian khanganbagi thabak tawbiganu phana nungainadaba amade yanadaba leirabasu wari sanaduna warisin bubira u haina mana makha taki Tasengna leiba ki oiba thabak thoram tawbiba isinau oiragadi akoi thokbiro akoi waridu sanabiro aduga yanaba kari kara leibge haibado madu akoi negotiation du tawraganda asigumba yamna pamdaba thawukse masisi akoi thoktanabado akoi sindiyu praja mo koina haining baje ado masida smai sum tawraga yunggi asik akom sum yengaganda masida koina tawtaragadi mase akoi praja mo koi oina koi tubina leithok ngamoi akoi su akoi kai tawsige haibado akoi su akoi dum tholakani koi haijining is ngasi tawriba kapiba nongmesi akoi yum seija thonawdani thonawsi ji hek nakam behind the akoi angang tebon tharaga lari paraga akoi lairi tuition tawribani masaida kaigumba timing du chana na leram taragadi akoi angang si akoi dum palaga akoi sokoi phirom da lei aduna masigumba thabakse akoi gi laibaki thabak thoram tawbiriba isi nausingna tasengna laibaki thabak tawbiba isi nausing oi taragadi thokbiro akoi wari sanabiro aduga akoi yanaba amada negotiation da kai lege haibado akoi masi sindiu